Sigi Pazakraba Numit Asida Bethany Diaspora Church na Hapta Kodingi Bibiriba Tahaliba series of Diaspora messages Asibu Pukning Chang na Harau na Tatana Tabi Kraba Isilnao Koding Maki Matakta Harau ba Nungai ba Pongdok Sari Aduga Loina na Aikoi Ishwara ngasi phawba loina biba ngaksen biba tengmang biba khudingmak sigidamakta Ishwar bu su thagat minasi laibak phabani silenaw sing ekhoi ngasi phawbe Ishwar gi wahya si tatana tamina ba phangbase ngasi su amuka hanna ekhoi 1 Peter chapter 1 asida paminaduna pungning thogat minasi 1 Peter chapter 1 verses 20-21 asi yengba tarapati ngasi gi oiba ekhoi gi maru oiba wafam asi ekhoi no uba phangi madudi karino hairaga faith and hope haibani Thajaba Amadi ekhoi gi asa asigi matangdani yengsi chilenaw sing Apostle Peter na chaithoktuna laikhraba Diaspora Church Christian sing da karam haina punin thogat pibage verse 20 da ekhoina yengba tarabadi asida yamna mayek sengna uba phangani Christadi taibang pan haudringai gi mamangda ta sengna khankrabani adubu aroiba matam asida nakhoi gi damak Mahakbu phongdok pire Mahakki mapana nakhoina Ishwar bu thajai Christabu asiba singi maraktagi hingat hanbiduna mahakki matik mangan chauhanbi khiba Ishwar bu mahakki mapana nakhoina thajai maduna nakhoigi thajaba amasung asa Ishwarda Lainana bani Shona Pathokrabam Haki Sastra Asibuta Kraba Kuding Maki Matakta Borpina Biboy Shino Ekoigi Thajaba Amadi Ekoigi Asasi Kadai Dalai Kana Dalai Masi Yamna Maru Oibani Aduna the person of the Lord Jesus Christ Jisu Krista mahakki maram asida aikoina khangba matamda nainaba matamda mayek senglaba matamda aikoi gi thajaba amadi aikoi gi asa asigi kari haisira henna mayek sengani the person of the Lord Jesus Christ Jisu Krista si kanano his life and his role as our savior Mahakna Ekoigi Damakta Kanbiba Mapu Oinanaba Mahaki Punsi Adugamana Tauriba Tabak Singse Yengsi Jisu Kristana Ekoigi Damakta Kanbiba Mapu Oina Lakpase Masi foreordained by God Haibani. It was foreordained by God. Ishwara Mamang Dagi Masigi event asi Jisu Krista taibang panda laaga aikoi gi marakta hinglaga cross asibi khiba aduga kanbibo mapu aina pangthok khiba thabak sing ase masi kuding masi Ishwar gi plan da loina Ishwar na khanglaga lairam khrabani aduga this plan was made by God even before the foundation of the world taibang pana sibu semdringai dagi hauna Mioy by Koi, Pap the Gikan Binanaba. I koi gidamak the can be Bumapu oina Jisu Krista say, Lakani Hibase, Bibigani Hibase, Ishona loy na plan, Sembaloy Ram Krabani Hibani. Adukimatic special oye. Aduga ani shubada the role of the prophets. Prophets sing na karitawi. They were given revelation from God.
ꯏꯁꯣꯔꯅ ꯃꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯏꯁꯣꯔꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯊꯪ ꯅꯥꯏꯅ ꯊꯣꯛꯂꯛꯀꯗꯕ ꯑꯣꯏꯔꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯥꯏꯆꯧꯁꯤꯡꯗ ꯄ꯭ꯔꯣꯐꯦꯠꯁꯤꯡꯗ ꯂꯣꯏꯅ ꯎꯠꯇꯨꯅ ꯎꯍꯟꯕꯤꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯎꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯏꯁꯣꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯃꯈꯣꯏꯅ ꯑꯃꯨꯛꯀ ꯐꯣꯡꯗꯣꯛꯂꯝꯃꯤ ꯀꯔꯝ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ Number 1 by preaching ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯏꯁꯣꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯈꯣꯏꯅ ꯏꯁꯣꯔꯅ ꯎꯍꯟꯕꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯅꯤꯁꯨꯕꯗ by teaching ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯎꯍꯟꯕꯤꯔꯦ ꯏꯁꯣꯔꯅ ꯁꯤ ꯇꯧꯔꯒꯅꯤ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯁꯤꯜꯂꯦ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯁꯦ ꯆꯠꯇꯨꯅ ꯇꯥꯛꯄꯤꯈꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ by writing ꯃꯈꯣꯏꯅ ꯄꯥꯎ ꯁꯟꯗꯣꯛꯄꯗ ꯑꯅꯤꯁꯨꯕꯗ ꯇꯥꯛꯄꯤꯕꯗ ꯑꯍꯨꯝꯁꯨꯕꯗ ꯏꯕꯗ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯐꯪꯈ꯭ꯔꯕ ꯃꯦꯁꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯣꯔꯅ ꯎꯍꯟꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯈꯣꯏꯅ ꯏꯁꯟꯗꯨꯅ ꯔꯦꯀꯣꯔꯠ ꯇꯧꯗꯨꯅ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯐꯣꯔꯅꯣꯂꯦꯖꯇ ꯂꯩꯔꯝꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯝꯈ꯭ꯔꯕ ꯑꯗꯨ ꯄ꯭ꯔꯣꯐꯦꯠꯁꯤꯡꯗ ꯎꯍꯜꯂꯦ ꯐꯣꯡꯗꯣꯛꯍꯜꯂꯦ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯏꯁꯟꯕꯤꯔꯝꯃꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯃꯦꯅꯤꯐꯦꯁ ꯊꯣꯛꯍꯜꯂꯛꯑꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯂꯥꯛꯍꯜꯂꯦ ꯎꯍꯟꯕꯤꯔꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯤꯁ ꯕꯔth ꯃꯥꯅ ꯇꯥꯏꯕꯪꯄꯥꯟꯗ ꯄꯣꯛꯂꯛꯄ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯎꯔꯦ ꯑꯗꯨꯒ ꯍꯤꯁ ꯂꯥꯏꯐ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯡꯂꯝꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯇꯥꯕ ꯐꯪꯉꯤ ꯑꯗꯨꯒ ꯍꯤꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯄꯣꯛꯂꯒ ꯑꯩꯈꯣꯏ ꯃꯔꯛꯇ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯩꯕꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯊꯥꯔꯛꯄꯒꯤ ꯃꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯤꯁ ꯗꯦꯠ ꯃꯤꯅꯤꯁꯇ꯭ꯔꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯣꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯁꯤꯕꯤꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯕꯤꯔꯦ ꯀ꯭ꯔꯣꯁꯇ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯁ ꯔꯦꯖꯔꯦꯛꯁꯟ ꯃꯍꯥꯛ ꯀ꯭ꯔꯣꯁꯇ ꯁꯤꯈ꯭ꯔꯕꯁꯨ ꯅꯨꯃꯤꯠ 5 ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯇꯨꯅ ꯃꯍꯥꯛꯅ ꯁꯤꯕꯗꯨ ꯖꯣꯏ ꯇꯧꯈꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯊꯪ ꯊꯣꯛꯍꯜꯂꯤ ꯏꯁꯣꯔꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯣꯏꯍꯜꯂꯤ ꯑꯗꯨꯅ ꯃꯊꯪꯗ ꯌꯦꯡꯕ ꯇꯥꯔꯕꯗꯤ these last times ꯍꯥꯏꯌꯦ ꯄꯤꯇꯔꯅ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝꯁꯤꯗ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ the period of time covered ꯃꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯆꯟꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕ ꯐꯥꯔꯁ ꯀꯃꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯐꯥꯔꯁ ꯀꯃꯤꯡ ꯃꯥꯅ ꯄꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯁꯦꯀꯦꯟ ꯀꯃꯤꯡ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯄꯥꯟꯗ ꯊꯥꯖꯕꯁꯤꯡꯕꯨ ꯂꯧꯕ ꯂꯥꯛꯀꯗꯕ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡꯕꯨ ꯖꯠꯖ ꯇꯧꯒꯗꯕ ꯋꯥꯌꯦꯟꯒꯗꯕ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯅꯤ ꯑꯁꯤ ꯐꯥꯎꯕꯒꯤ ꯁ꯭ꯄꯦꯟ ꯃꯇꯝ ꯑꯁꯤ ꯀꯚꯔ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯒꯤ ꯗꯤꯌꯥꯁꯄꯣꯔꯥ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯄꯣꯁꯇꯜ ꯄꯤꯇꯔꯁꯤꯡ ꯐꯥꯔꯁ ꯁꯦꯟꯆꯨꯔꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯆꯟꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯗ ꯂꯥꯁ ꯇꯥꯏꯝꯁ ꯍꯥꯏꯔꯤꯕ ꯑꯔꯣꯏꯕ ꯃꯇꯝ
ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯣꯏꯅ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯁꯤꯗ ꯌꯥꯎꯔꯤꯕꯅꯤ this period of time would be difficult masigi matam ase khara yengba matamda luba difficult oiba matam oigani maramdi karigino Jesus Christ na haikrabani Matthew chapter 24 da there are many words of warning concerning the last times masigi aroiba matam asidadi awaba mayamama thengnagani haibase Jishuna taktuna laikhrabani 2 Timothy chapter 4 da su ugani aduga 2 Peter da su ekhoina masi parabadi ugani Jude Revelation mathang ekhoina yengba khanda aroiba matam last days ki matam da oigadauba awaba mayamase loina ishor gi wahaida takpi duna iduna laikhrabani aduna simayam si mathang lae adudagi mayam asi aikhoina experience tawgani ugani adugi manung aduda important oiba yamna maru oiba sidi aikhoigi thajaba aikhoigi asa ani asini aduna aikhoigi thajaba aikhoigi asas ishoda leibase masik karam haina hena chenhansigi karam haina masi hena real asengba oihansigi masigi thajaba amadi asasina aikhoina thengnagadoriba awaba mayam ama last times ki awaba mayam asiga aikhoi karam haina aikhoi ki thajaba aikhoi gi asa asina mateng pangani haibase yamna maru oiba yamna kari haisira aikhoina munna khalaga serious oina haiba tare lawba mathau tabani aduna karam haina aikhoi gi thajaba se kankani hena kankani aikhoi gi asa se karam haina hena sengani haiba kanda it comes through knowledge of the Lord Jesus Christ. Jesus Christ gi Prabhu Jesus Christ gi maramda hena khangba asina aikhoi gi damakta masi kuding ma ase oihan bangam gani maramdi karigino Jesus Christ gi maram asida Jesus ki kanano mahak ase kari daubigi damakta prithvi sida lakhi bano mana takpiram basing ase karino aduga hojikna kadaida lay karmaina oibano haibasing se loina kupna phajana thijalaga khangba matamda aikhoi gi thajaba se hena kankhatkani aikhoi gi ishorda leiriba asa ase ahingba asa ase hena mayek singani maramdi karigino Jesus revealed who God is Jishu ase mahakna ishor ase kamaina tawbage ishor ase kanano ishor gi masak haiba tare saklon ase Jishu na utkhibani aduga he manifested his glory ishor gi matik magul ase su Jesu Christ da ishor na utpire aduga he is the living image of God ahingba ishor gi saklon adu Jesu Christa mahak asini aduna Jesu gi maramde hena kupna khanglabadi aigi thajaba amadi aigi asa se hena mayek singani hena masi kankhat pangamgani ani shubada essential knowledge about God ishor asikanano maru oiba ishor gi maramda khangba se yamna mathau tai maramdi karigino hairaga ishorna tawbangam base asukimati tawbangame ishor gi da tawbangam da balaite ishor di punamak ki sembiba mapu nungsi thauza mapal naidraba adugumba ahingba ishor aduna ishorna Jesu Christa adu shibadagi hingat hanbani
right? He raised the Lord Jesus from the dead. Shiva asidagi hingat hanbire. Ani shubada He gave the Lord Jesus glory. Jesus Christ da Ishor ki matik mangara do pikibani. Aduna akhoi gi thazabaga akhoi gi hope asi yamna closely related oye masi tongan chatpa yade. Maramdi Ishor gi maramda hena khanglakpa Jisu gi maramda hena clear oirakpa matamda akhoi gi thazabase hena kankhatkani. Thazabase hena kankhatlakpa matamda aigi asa khudingmak ase hena mayek singlakkani. Aduna ani si chatminai. Faith and hope are closely related. Makhoi si yamna close oina nakna lai. Maramdi our faith akhoi gi thazabase in the Lord Jesus Christ and His saving work. Akhoi gi thazabase Jisu Christ da aduga mana kanbinanabagi damakta tawbikhiba thabaksing aduda akhoi gi thazaba thambani. Aduga in the word taught by the Lord Jesus mana takpiriba wahai sing asida akhoi na thazaba thamlibani. Chap mana na our hope akhoi gi asa se in the promises of salvation. Mana akhoi bu kanbigani haikhiba promise aduda akhoi maduda asa thambani. Faith ka hope ka chatminabase ko aduga in the promise of heaven akhoi sargada mahakna pubigani. Sarga haibase akhoi ngasi udri minna adubu Jisu na takpibani aina na khoibu lawba lakani sarga ipagi yumda madu akhoi ngasai asa haibasina ngasi phawba akhoi madu phangani haibagi wakhalda lairaga akhoi se hinglibani. Aduna Jisu Christagi promise salvation asigi promise asida amadi sarga haibagi maram asida mahakna pibikhiba promise asida akhoi asa thame. Asuki matik akhoi gi thazabase glory yamna matik magul lay maramdi akhoi gi thazabase ahingba Ishor Jisu Christa kanbiba mapu mana tawriba thabak kanbinanabagi damakta tawbikhiba adudani aduga mahakki wahai lengdraba wahai achumba aduda akhoi thazaba thambani. Akhoi gi damakta karisu masida regret tawningai laite. Akhoi ningamda ningai karisu laite. Laibak phabani ichilena sa akhoi gi asa ahingba asa ni. Soitanamak akhoi gi asa asigi matung inna akhoi na Ishor gi thawjal adu phangbigani phanghangani. Aduna ichilena sing aroibada akhoi gi challenge karino masig taraga akhoi gi thamoina kari phawi akhoi kari tawgani haiba kanda to know our faith and hope in God with great certainty. Akhoi gi thazaba amadi akhoi gi asa Ishor da laibase tasengna masi laire haibase akhoi khangadabani masi laihangadabani haibani. Aduga ani shubada to hold fast to our faith and hope amidst difficult times. Awaba mayam lakani masai pankibaduni last times akhoi laibani aroiba matam aduda aduna masigi awaba mayam asigi marakta akhoi hinglibani na akhoi gi thazaba amade akhoi gi asa asida chena pairaga akhoi lipna naba hotnagadabani. Aduga ahum subada to live out our faith and hope in God. Akhoi tasena Ishor da thazai Ishor da aigi asa lai haibase chinda haiba khatana taba aigi punsi sina utpangam gadabani madugi matungin akhoi hingba mathau tai haibani chilinausa. Aduna aina Ishor da thazai ai Ishor da asa lai hairaga aigi punsi da awaba mayam lakpa matamda tu khraba natraga pukning hanthakhragadi
ꯑꯩꯒꯤ ꯊꯥꯖꯕ ꯑꯩꯒꯤ ꯑꯁꯥ ꯑꯗꯣ ꯌꯥꯝꯅ ꯄꯤꯛꯄ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕ ꯑꯃꯗꯤ ꯑꯁꯥ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯁꯦꯡꯅ ꯏꯁꯣꯔꯕꯨ ꯊꯥꯖꯩ ꯑꯗꯨꯒ ꯑꯩ ꯇꯁꯦꯡꯅ ꯏꯁꯣꯔꯗ ꯑꯁꯥ ꯆꯥꯎꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯋꯥꯕꯒꯤ ꯃꯔꯛꯇ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯔꯛꯇ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯤꯡꯂꯕꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯉꯝꯒꯅꯤ ꯂꯦꯞꯄ ꯉꯝꯒꯅꯤ ꯂꯥꯁꯇ to patiently look forward to the revelation or return of the Lord Jesus khawrangna haiba tabani yamna khawrangna amadi khangba kanba aibadi kadongai Jesu Christa se amuk lakani soidanamakti mahak lakani adubu kadongai karamba matam karamba numita karamba chahida haiba ngamde aduna aikoi patiently haibani patiently aikoi se ngairaga leibasi mathau tai haibani chilinau sa aduna aikoi taibang palda hingningai sida warabasu thajabagi maramda aikoida awama mayam thengnarabasu yamna khanglaga ngairaga Jesu Christaki amuk halakpa aikoi bu loba lakpa matam numit ado ngaiminaduna laisi isona pangal pinabibasu oisunu haibase ngasigi mayamgi mafamda share tawjabani isona bor pinabibo oisunu hatang isona haijasi thagatjari pai isona haki wahaina aikoi bu inthogat piba haki wahai se aikoi gi damakta asukki mati maru oi maramdi haki wahai dege aikoi pukning thogatpa phangjai harauba asa amadi aikoi gi thajaba se kan khahalli maramdi masigi maramna mapalna aikoi ishorgi maram nahaki maramda hena khangi Jesuki maramda su hena khangalle aduna nahapu thagat sabani ngasi takraba khuding mak chilinau sing khoi gi punsida nahaki bor ado pinabiu pangal hapiu aduga nahangna nakchang thawai ani makki darkar oi bu khuding mak pinabiu haiduna Jesu Christ ki mingda nizari amen